mayam wahamam tada creativity tharan opchare ngasi so mayam gidung ta am kapudu luxury ba film masigi mamingna falling sick movie se crime suspense thriller movie ne masigi movie sigi remake amasu tolebni aduga remake adudi Bollywood movie ni aduga wali di maladi kitang ni malai Bollywood da matamangun bida movie sigi wali se liba hotel ge aduga movie sigi wali liba matamda karigumba so kibalan ki bayaw batarakaso mayam nangapi gani haibo wapum se thamchari movie ko position da koina anga mahu uba fangi anga ngase mapaga yen label lakibani mapaga mahak mafum maduda yen kapu yaba yen kalpu matungda yen adu yomladuna mayimda parpum matamuda anga adu mafum maduda liba misinga du khangandebida tumina yen makokamba puda lakhe margadi mar poroteba yen makokado mafum maduda maki kopta amad hapchilame margadi koina mafum sira khambangam lepase mafum asida mahawna hanadagi sutin kang camera mafum maduda tongana preserve tobuna lebigi mongasi uba fangli matawudina mapadana mahapu urbu matamadada mapana mahapu punsiladuna taptana phokhi mapana mangonda asumna tobduna bidamada phanayamnati haikibani adapo maana masigi thabakasi lepu haiba yakide asum toduna ma pukak chawbu matamadada sum mapana mahapu marugi thabagadu tobidamada mahapu pulladuna mu phokhi mapana mahapu tattana phobagi matawudada mahakso sauningba haibada kobarina Maki mapadana phangda lering itanjadra mahak changsilakhe amsong maningdagi mapagi mangaduda thaurida thuriduna mahapu hatkhe Thagatchari basi India da khwadi thajanraba masana sanafam amani masi Dinesh Karthik amsong Puri Moni na saktakli IPL lapag irwelena jeli masana se cricket sa sanabituna iPhone iPad amri ataisu hafta khunagi phobio cricket na adomda IPL hangama produktuna lupa karu aniga lakh kunthra manama thumsu thamli Masida adom ne Yamaha bike, Realme ki phone, iPhone ki gari, TV asin na chimba kaya supaw biyagani. Cricket sa option biro aduka promotion kita promo code WIN11 season mituna ahen ba sale soidna phangbigani. Lupa chom na hek yawbaga phanguduri bani aduga sale hapusu yam lai, PhonePe, GPay, nataga atopa sale sampam sangsingda hekta hapayagani. Comment yawri biling ngasi sina biduna hapchin biro aduga iPhone 16 Pro Max hapta khulingi cricket sa phaw ngambiu. Mapadu bumhala hatpa mikubatira mangonda nungaitabi wakalon amata pokide mato usuna mapado hatogdaba matungda mahana makhoi yumadu maningda laktuna yopana mapa phumna bidamta tokhe amasong mafum mudra tawba yaba tawrubu matungda mapa adu mahar phumjinke madigi chei karagi matungda koina dance school amu upa fangi mafum mudra nabi macha kamram dance tawbra lebigi mongse koina upa fangi mafum mudra divya haiba anga musa siga mahke machiga su jagoi tamra leremani madugidi mahke mase singaduga mamanabi singaduga wai sanare pase mafam madra jagoi saba lagliba na paado divya gi machina pambagi mongama mamanabi singadra ubadagidi saksaladra mahke phone number lord cho haidana harke asam tawduna divya gi machi to nupa machadu gi manakta changtuna phone number dolge tanjatra mahke machana pidude mafam madra gi kapai tumni chakhe mato usunda mafam madudagi mahke machana pidu kanagu misagamna puduna chakhibagi mongse ekoina uba fangli margidi imung manungda angang mangkhibagi damata police ta complaint tawruba matamuda mafam maduda IPS officer Ritika Lakhe case asi man handle to bui maram se Divya gi mama gi mabung se deputy collector amurami maramadana IPS officer oriba Ritika bu mafam mudra kawkhebani amasong case asi gi matanda wari sanadru adrame mal mafam mudra laktuna harakliba se kine pusingadru angang phagraba matungda rensam mani talapra hadrange adubo talakte hadra khome asum tawduna Ritika sum mafam mudra gi deputy collector duga tolakhe amasong makhoi ni wari sanadru lakhe Nongalpo matamda lapagambada angang kara football sanadru living mongse koina uba fangi maduragidi ball du atopa sadam na chatkibadagi makhoi mamanab singadra mamanab amma tharaga ball du bulaw na bidang ta harakhe margidi mamanab du ball du lawa chaluba matumuda mafam maduda asi banga magi hakchang batadru lebagi mongda urubu matamda bhagyam kike amasong mafam madura police camera kokhe Madargiri mafam madura crime scene duda investigation torne matamuda mafam madura Ritika laktuna investigation torme amasong angang adubo postmortem dongno bidamta thakro haidana maki misingadra po pirame Madargiri Ritika sumaki superior officer tu manokta laktuna case asi ki matangno wari sandrame Madargiri mala halakti base masi case se yamna lubu case ojuri maramde mamar ki matamda so ekoina angang pi macha ma situn tabai mong se thenare aduga angang adula thilamli base thangumba amana thilmani ayu wakalundadi angang si harpu matamda sijinari bukulai se chap manabra hadna khali hadna hakhe aduna masigi case se serial killing case mali hadna maala mahke official aduna hakhe adu angang sanga si kidnap to matamuda paisa gi timanam ta lakhi de hadna so mahke superior officicer aduna tamname
ꯃꯇꯧꯁꯝꯅ ꯔꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯩ ꯃꯤ ꯈꯔ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯦꯃꯨꯑꯦꯜ ꯖꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯔꯤꯇꯤꯀꯥꯒꯤ ꯀꯦꯁ ꯑꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔ ꯑꯗꯨꯅ ꯔꯤꯇꯤꯀꯥꯗ ꯅꯪꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯅꯨꯄꯥꯁꯤꯡ ꯃꯃꯤꯡ ꯑꯁꯤ ꯁꯦꯃꯨꯑꯦꯜ ꯖꯣꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯝꯕꯤꯗꯅ ꯁꯦꯝ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯇꯤꯀꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯔꯤꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯦꯝꯒꯤ ꯃꯇꯩꯃꯅꯤ ꯑꯗꯨꯒ ꯔꯤꯇꯤꯀꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯖꯦꯕꯤꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯦꯝꯒꯤ ꯃꯌꯥꯝꯕꯅꯤ ꯑꯗꯨꯒ ꯔꯤꯇꯤꯀꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯗꯤ ꯃꯈꯣꯏꯅ ꯌꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯗꯒꯤꯗꯤ ꯔꯤꯇꯤꯀꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯗꯦ ꯑꯉꯥꯡꯕꯨ ꯁꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯄꯗꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯈꯤꯕꯅꯤ ꯔꯤꯇꯤꯀꯥꯅ ꯂꯦꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯗꯣꯛꯇꯔ ꯑꯃꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯒ ꯃꯃꯥꯒ ꯈꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯣꯏꯅ ꯎꯈꯤꯕꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯦꯅꯥꯅ ꯀꯟꯁꯜ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯁꯥꯏꯀ꯭ꯔꯤꯇꯤꯛꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯜꯐꯥꯖꯣ ꯀꯧꯏ ꯁꯦꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯃꯍꯥꯛꯅ ꯐꯣꯔꯦꯟꯁꯤꯛꯇ ꯊꯥꯖꯤꯜꯂꯗꯨꯅ ꯇꯦꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯦꯝꯁꯨ ꯔꯤꯇꯤꯀꯥ ꯎꯅꯕ ꯂꯥꯛꯈꯤ ꯔꯤꯇꯤꯀꯥ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯤꯌꯣꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤ ꯃꯊꯟꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁꯇ ꯇꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯁꯣꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯝꯂꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯗ ꯍꯧꯔꯤꯕ ꯎ ꯑꯁꯤꯗꯒꯤ ꯑꯜꯕꯥꯇ꯭ꯔꯣꯁꯀꯤ ꯃꯈꯨꯝ ꯑꯁꯤ ꯎ ꯑꯁꯤ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯇꯥꯔꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇ ꯇꯩꯔꯛꯂꯤꯕ ꯔꯪ ꯑꯁꯤ ꯇꯩꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯋꯔ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯃꯔꯝꯗꯤ ꯁꯣꯋꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯗ ꯌꯥꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇꯦꯁꯇꯤꯡ ꯈꯔ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯤꯈꯥ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯔꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯁꯦꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝꯅ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯕꯗꯤ ꯔꯤꯇꯤꯀꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯏ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯂꯩꯔꯤꯕꯅꯤꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯁꯨ ꯂꯣꯏꯅ ꯇꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯅ ꯗꯣꯛꯇꯔ ꯑꯜꯐꯥꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯪꯕ ꯈꯣꯠꯄ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯜꯐꯥꯖꯣꯒꯤ ꯃꯅꯥꯛꯇ ꯁꯦꯝ ꯑꯃꯁꯨꯡ ꯁꯤꯈꯥ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯦꯅꯥꯁꯨ ꯂꯩꯔꯝꯃꯤ ꯅꯦꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯅ ꯗꯣꯛꯇꯔ ꯑꯜꯐꯥꯖꯣꯗ ꯍꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯦꯅꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇ꯭ꯔꯣꯃꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯥꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯐꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯗꯤꯕ꯭ꯌꯥꯒꯤ ꯃꯆꯦ ꯀ꯭ꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯤꯈꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯁꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗꯅꯤ ꯃꯁꯤ ꯅꯣꯠ ꯇꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯊꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯣꯞꯄ ꯅꯪꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯔꯀꯔ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯔꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯔꯗ ꯑꯃꯗ ꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯕꯣꯔꯗ ꯂꯤꯈꯟꯗꯨꯅ ꯌꯦꯛꯁꯤꯜꯂꯤꯕ ꯖꯒꯥꯗꯨꯗꯤ ꯑꯦꯛꯁꯔꯦ ꯌꯦꯡꯂꯤꯕ ꯈꯨꯠꯂꯥꯏꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯛꯁꯤꯜꯂꯤꯕꯗꯨꯁꯨ ꯄꯔꯃꯅꯦꯟꯠ ꯃꯥꯔꯀꯔꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯝꯅ ꯀꯣꯐꯤ ꯑꯗꯨꯗ ꯏꯁꯤꯡ ꯂꯨꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯥꯔꯀꯔꯗ ꯌꯥꯎꯔꯤꯕ ꯃꯨꯛ ꯑꯁꯤ ꯑꯜꯀꯂꯥꯏꯟꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯐꯤꯗ ꯌꯥꯎꯔꯤꯕ ꯑꯦꯁꯤꯗ ꯑꯁꯤꯒ ꯔꯤꯑꯦꯛꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯃꯨꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯁꯨꯞꯅꯇꯒꯤ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯈꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯤꯇꯤꯀꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯕꯨꯁꯨ ꯀꯧꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯦꯝ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅ ꯌꯧꯔꯛꯈꯤ ꯊꯦꯡꯅ ꯌꯧꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯤꯇꯤꯀꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯦꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯁ꯭ꯂꯥꯏꯗ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯑꯉꯥꯡ ꯍꯜꯂꯤꯕ ꯀꯤꯂꯔ ꯑꯁꯤ
ꯑꯍꯜꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯋꯥꯜ ꯑꯃ ꯂꯩ, ꯋꯥꯜꯗꯨꯒꯤ ꯅꯥꯀꯟꯗ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯐꯝ ꯖꯒꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯗꯦꯗ ꯕꯣꯗꯤꯁꯤ ꯂꯪꯊꯣꯛꯂꯝꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯗꯨꯅ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯂꯪꯕ ꯉꯝꯗꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯀꯟꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯂꯔ ꯑꯁꯤ ꯆꯍꯤ 11ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯤꯑꯣꯔꯤꯗꯨ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯔꯤꯇꯤꯀꯥꯅ ꯃꯉꯣꯟꯗ ꯆꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗꯁꯨ ꯑꯉꯥꯡ ꯑꯃꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯔꯣꯝ ꯊꯣꯛꯈ꯭ꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯂꯥꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯕꯤꯍꯥꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝ ꯀꯌꯥ ꯑꯃꯔꯣꯝꯗꯁꯨ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯉꯥꯡ ꯗꯤꯕ꯭ꯌꯥꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯑꯉꯥꯡꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯁꯨꯋꯔ ꯑꯗꯨ ꯐꯥꯎꯗꯨꯅ ꯄꯈꯨꯠ ꯁꯝꯃꯒ ꯆꯠꯃꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯁꯨꯋꯔꯗꯒꯤ ꯆꯣꯡꯂꯛꯂꯤꯕ ꯗ꯭ꯔꯣꯞꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯅꯥꯀꯟꯗ ꯑꯃ ꯆꯠꯄꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯇꯤꯀꯥꯅ ꯑꯃꯠꯇ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯔꯤꯇꯤꯀꯥꯅ ꯁꯦꯝꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯝꯅ ꯍꯥꯏꯔꯤ, ꯃꯍꯥꯛ ꯑꯩꯒꯤ ꯏꯇꯩꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯂꯩꯅꯔꯛꯄ ꯃꯔꯤ ꯑꯁꯤ ꯌꯥꯝꯅꯗꯤ ꯐꯅ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯀꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯤꯇꯤꯀꯥꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯆꯩꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯗꯥꯏꯚꯣꯔꯁ ꯐꯥꯎꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯈꯤ꯫ ꯆꯍꯤ 3 ꯐꯥꯔꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ SP ꯑꯃ ꯂꯥꯛꯑꯝꯃꯤ, ꯃꯃꯤꯡꯅ ꯑꯕꯗꯨꯜ ꯋꯥꯍꯕ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ DNAꯒꯤ ꯁꯦꯝꯄꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯔꯤꯇꯥꯌꯔꯗ SP ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ DNA ꯁꯦꯝꯄꯜ ꯑꯁꯤꯒ ꯅꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯒꯤ DNA ꯁꯦꯝꯄꯜ ꯑꯗꯨꯒ ꯃꯦꯆ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯦꯝꯅ ꯃꯁꯤꯒꯤ DNA ꯑꯁꯤ ꯀꯅꯥꯒꯤ DNA ꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯕꯗꯨꯜꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ 2010ꯒꯤ ꯋꯥꯔꯤꯅꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕꯒꯤ ꯆꯍꯤꯗꯁꯨ ꯑꯣꯏ, ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯔꯣꯏꯕ ꯀꯦꯁ ꯑꯗꯨꯁꯨ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯔꯤꯇꯤꯀꯥꯒꯤꯅ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯕꯅꯤ꯫ 2010ꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯔꯃꯥ ꯍꯥꯎꯁꯤꯡ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯥꯡꯂꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯇꯣꯛꯑꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯤ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯦꯡꯅꯕ ꯐꯪꯈꯤ, ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯇꯤꯀꯥꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯅ ꯎꯕꯦꯗ ꯑꯍꯃꯗ ꯀꯧꯏ꯫ ꯇꯧꯕꯇꯕꯨ ꯎꯕꯦꯗ ꯑꯁꯤ ꯖꯦꯜꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯃ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯂꯛꯈꯤꯕ DNA ꯁꯦꯝꯄꯜ ꯑꯗꯨꯒ ꯃꯃꯥꯊꯛꯇ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ DNA ꯁꯦꯝꯄꯜ ꯑꯗꯨꯒ ꯃꯦꯆ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯦꯆꯤꯡ ꯐꯪꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯎꯕꯦꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕꯦꯗꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯎꯕꯦꯗꯀꯤ DNA ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯒꯤ DNA ꯑꯗꯨꯒ ꯃꯦꯆ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯃꯦꯆ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯑꯗꯨꯃꯛ ꯄꯦꯟꯗꯤꯡ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯤꯍꯥꯠꯄ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯃꯗꯅꯦ, ꯁꯦꯝꯅꯦ, ꯁꯤꯀꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯍꯥꯠꯄꯗꯨꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ DNA ꯁꯦꯝꯄꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯤꯍꯥꯠꯄꯗꯨ ꯑꯃꯨꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯎꯕꯦꯗ ꯑꯍꯃꯗ ꯑꯗꯨꯗꯤ ꯔꯤꯇꯥꯌꯔꯗ SP ꯑꯗꯨꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯄꯨ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯍꯥꯏꯗꯨꯅ ꯇꯨꯀꯠꯆꯕ ꯐꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯈꯤ, ꯑꯃꯁꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐ꯭ꯂꯦꯛꯁꯤꯡ ꯑꯗꯨ ꯂꯧꯊꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ, ꯍꯥꯏꯕꯗꯤ ꯆꯍꯤ 10ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯑꯃꯅ ꯔꯤꯛꯁꯣ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯔꯤꯛꯁꯣ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯡꯊꯣꯛꯑꯝꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ, ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯒꯤ ꯁ꯭ꯀꯦꯠꯆ ꯑꯃ ꯌꯦꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯁ꯭ꯀꯦꯠꯆ ꯑꯥꯔꯇꯤꯁ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯛꯍꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯦꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯤꯛꯆꯔ ꯑꯗꯨ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ TV ꯀꯌꯥꯗ ꯂꯣꯏꯅ ꯁꯟꯗꯣꯛꯍꯟꯈꯤ, ꯑꯃꯁꯨꯡ ꯃꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯁꯨ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯅꯪꯒꯤ ꯊꯤꯑꯣꯔꯤꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯊꯤꯑꯣꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯉꯥꯡ ꯑꯃꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯗꯣꯛꯇꯔ ꯑꯜꯐꯦꯟꯖꯣꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯔꯤꯇꯤꯀꯥꯕꯨ ꯀꯧꯔꯛꯈꯤ꯫ ꯔꯤꯇꯤꯀꯥꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯁ꯭ꯀꯦꯠꯆ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫
Margidi, Doctor Heraklibasi, among a woman say, Robin Kobe had her key. Arugo among si Jakaki Momoda, Juvenile Ligi, a year the counseling tone of Vitamta, Pudula Kibin had her key. Margidi to Kesargling now laying with Muta, Masi Kesasi, Doctor Minarabno Pasida, Shinram Duna Iso, Mafumus to each other upon Hydra Harai. Other Mahata Kesasi, Doctor Menin, Adamak, young over the Hydra Swara. Marginum Kuso, Doctor Jakumar Menin Bonabaki, Mafumutu Laktuna. Jakumar Menin go in a woman, Jakumar Menin Haralipase, Mortamatumda, Rubin San and Dwelling Matamuda, Mamma Single Ramon, Silakti Hype, Mauna, Angani the Bo, go out into the Hatona with Muta, same Southern Lake Penny, and the Angani to be, Kalori Hydon had a K, Martin Madam the Mapo, Juvenile from the Tankipani Hydros had a K. Motosum, Doctor Rubin the Mapo, or some land for the ye. Mau see some Pakari Hydros had a K, Madam Madam the Nombre. Rubina, dining table upon the limit and Jatra Markimanakta, Hang Moparake, Hang the Ramonda, Tatana, Kongdurapi Mata Mark, Yam Hina the Bahibawaki, Maramadana, Mahomadale, Patang, Partner, Hang the Mount Tang, the Yungdra Hatton, Lambi Mong, Urubumatumda, idea not created a key. Asumto Dramana, Rubin Gamara the Sentana, Tanga would down the one about Matambuda, Rubin apparently with Hanga Markim Kuta, Yelumdra, Mahum Chain created a key. Aduga, Madu Matung the game Hapo. Tiba Punkitra had a Swarake. Motosum Rubin Matanga Congregi, Riticaso, Rubin Butiba Horke, Amazon Matic Matanga, Mount Sam in Tamname. Matanga Madana Equina Overfanibasi, Angan Pimachama Mamaga, Hospital, Pamela Lipping Wongasi Overfangi. Mama to some Pumutra Anavasi Karapagale, Muramutra, Anapsi, Unarula Hydun Harake, some Todana, Mama Angang at Womb of Madra Marki Begado Tamunduna, Mahomudra Angangaduda, Ding the Vidal Muadra, Mauso, Anabadu Unabachanki. Matosum Angang to some of Mudra, mobile python son of Matamuda, mobile looking better to Kiduna, Mamagi bigger the home of Matamda, the Payanka Yobutan, and Bimong or Uri. Matosum Angangaduna, push out the Fuladuna, hospital to the Pamliba, Cantina Dugimanata Lactuna, chocolate pea white and Haraki, as some other man of Pashal Tadratuna, chocolate do lake key. Talk to Mummadra, Robin Sulaki, Robin Angang the woman, the Yunus Amazon, Naki Mutunda Angangadu, King of Tokra, Pudra Chakri, Habigi Pawsi, Reticata Punky. Aduga Singam Malbika we had to swear Mari de Mafumatula, Sikalactuna, investigation to Matamuda, Angangaduna, chocolate charabumatunda, Mafumatudagi. Mau see some talkabani, Aduga, Mount Chariba chocolate to get a paredo. Hospital Sigma Madriba, that's been the Lemmy had to her K. Amazon Hospital, the missing Aduna, Rubin Mafumatro, Ubafunki address to her K. Mari de Makuzo Hospital to get that's been a drink punkiba, chocolate paredo Porituna, Makoki left the taste on the Vidamuta, Tamamatamuda. Solkaki Manu Yoriba, Sibyl Poiludra, DNA had a Yaudur Demi, Amazon DNA say, Malbgagi DNA had a common key. Malbgariba Angasiki DNA Hotelana Atopa DNA Musupang Haduna, Makwe Kampang of K. The same Habitaragati, Chocolate Makuda, DNA say me Makalkana Pibnina, DNA Makalkamanum Yawi Adabo, Chocolate Manu Yoriba, Aluminium Poilada, Yoriba DNA Duty, sorry for me to Yaktani. Doctor Mumosida, DNA and Yorip Karikino Hadramako conduct K. Doctor Womas the Yonly but the NC, Rubin Ganati have seen the Maquina, the same common on K. Motosuna, Rubin Yamurum, the Kanaguma Misagama lady have seen Maquina common on K. Matagas in the Nakoi Ubufanivasi, Rubin and Malbikapo, Mark and Marimban, Takaladuna, Jungle, but some Satu Wonsi, Aquina Ubufangi. Aduka Jungle, Yadra School Bus Mariam Gimon so Equin way. Margadi Mana among the Gupamduna, Mauna Gadi to Manum the Junkie Amazon. Mau among the Tamunduna, Gadi to get on a K. Aduga Nakimatunda, Malbika Hariba among the dead body do, Trollium the Itortula, school dress delivered the PM in Turkey, Aduga, Itorli by the PC at the Kalampnate, Richikagi Machalapi, Nena with the Lerame, Mastagi Quinacum Kamungamle, but today, Masali Mihali Haripam Samsung City, Nena Harpo with really happy same the Aquinacamungamle. Marie de Somna Riticada, Sam of Fontona, chocolate reported the Tenakiva, DNA the Gumatang Hatum Deremi, Togabo, Somnakanda, Riticana. Sam Haraklibo, Home Sangado, Amata, Wabiakide, Aduga Hojik, Putting Maru, Batavaka, the Karino Haduna, Mora Kalubum Batumda, Rubin Mufavits and Maki, Maruiba, Pandamudu Lerame, Marie Abdul Chikani, Sam Ne, Mako Home Poledura, chocolate reporter Yoriba, DNA sample Leduga, Burma Housing Colonida, Tenakiba, DNA sample Leduga, Mess totally Yangami, Amazon, Mess Torubumatumda, Sample do Mess Topi Mongu, Urubumatumda, Makoyam Nangake, Masino Talibasi, under kidnap Libasingasi, Momotaki Matumda. Burma colony the Lautuna Nupamna, Kilep Tokiba Amazon, General Killing Tokiba to happy same with the Maquina at the same Kambangam K. The same habitat Taragi Mamada, General Killing Tokiba to Hobject Bakasa, terribly happy same so, Maquina Kambangam lay.
ꯃꯐꯝ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯅ ꯑꯕꯗꯨꯜꯗꯒꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯐꯥꯏꯜꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯃꯇꯝꯗ ꯗꯦꯗ ꯕꯣꯗꯤ ꯈꯔ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯇꯥꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯞ ꯍꯣꯠꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯥꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯇ꯭ꯔꯦ ꯚꯤꯖꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯁꯔꯥꯡ ꯈꯔ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯃꯒꯤ ꯁꯔꯨꯛ ꯁꯔꯥꯡꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 4ꯒꯤ ꯁꯔꯨꯛ ꯁꯔꯥꯡ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯤꯍꯥꯠꯄꯁꯤꯅ ꯍꯥꯠꯂꯤꯕꯁꯤ ꯑꯁꯨꯝꯅꯗꯒꯤ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯍꯟꯒꯤ ꯁꯔꯨꯛ ꯁꯔꯥꯡ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯦꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯜꯕꯤꯀꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯅꯥ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜꯁ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ DNA ꯇꯦꯁꯠꯀꯤ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯌꯥꯕ ꯈꯔꯅ ꯃꯁꯥ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯗꯕ ꯈꯔꯅ ꯈꯪꯗꯅ ꯃꯈꯣꯏꯗꯒꯤ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯥ ꯈꯪꯍꯟꯗꯕꯤꯗ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁꯇꯒꯤ ꯀꯔꯤꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯒꯠꯂꯗꯨꯅ DNA ꯇꯦꯁꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ DNA ꯇꯦꯁꯠ ꯇꯧꯕ ꯃꯇꯝꯗ ꯁꯦꯝꯒꯤꯁꯨ ꯁꯤꯈꯥꯒꯤꯁꯨ ꯑꯕꯗꯨꯜꯒꯤꯁꯨ ꯗꯣꯛꯇꯔ ꯑꯜꯐꯥꯟꯁꯣꯒꯤꯁꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯔꯤꯇꯤꯀꯥꯒꯤꯁꯨ ꯁꯝꯒꯤ ꯁꯦꯝꯄꯜ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ DNA ꯁꯦꯝꯄꯜ ꯑꯗꯨ ꯑꯁꯨꯝ ꯇꯦꯁꯠ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯤꯁ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ DNAꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ DNAꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯔꯣꯕꯤꯟꯁꯨ ꯆꯔꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯗ ꯅꯦꯅꯥ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯦꯅꯥꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯗꯤꯚꯥꯏꯁ ꯑꯃ ꯄꯥꯏꯗꯨꯅ ꯔꯣꯕꯤꯟꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯍꯤꯌꯔꯤꯡ ꯑꯦꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯗꯤꯚꯥꯏꯁꯀꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯗꯨꯒ ꯆꯥꯟꯅꯍꯜꯂꯗꯨꯅ ꯔꯣꯕꯤꯟꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯇꯦꯁꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯚꯤꯗꯨꯗ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ ꯄꯥꯎ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯔꯣꯕꯤꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯔꯤꯇꯤꯀꯥꯅ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨ ꯌꯥꯎꯈꯤ ꯑꯃꯁꯨꯡ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡꯒꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯦꯝꯅꯗꯤ ꯔꯣꯕꯤꯟ ꯈꯛꯇꯅ ꯃꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤ ꯃꯔꯝꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯔꯦꯄꯔ ꯑꯗꯨꯗ ꯔꯣꯕꯤꯟꯒꯤ ꯁꯦꯝꯄꯜ ꯊꯦꯡꯅꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒꯤ DNA ꯁꯦꯝꯄꯜ ꯊꯦꯡꯅꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯣꯕꯤꯟ ꯈꯛꯇꯅ ꯃꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯔꯣꯕꯤꯟꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝꯗ ꯄꯨꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯁꯦꯇꯥꯟꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯦꯇꯥꯟꯅ ꯇꯧꯕ ꯍꯩꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯍꯥꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯀꯟꯐꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯅ ꯁꯦꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯟꯐꯦꯁ ꯇꯧꯔꯕꯅꯤꯅ ꯅꯪꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯔꯣꯕꯤꯟꯁꯨ ꯖꯦꯜ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯗꯨꯅ ꯄꯨꯈꯝ ꯑꯗꯨ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯖꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯨꯈꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯦꯟꯖꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯗꯛꯇ ꯁꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯑꯃꯁꯨꯡ ꯁꯤꯈꯥ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯣꯕꯤꯟ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯅ ꯔꯣꯕꯤꯟꯒꯤ ꯃꯅꯥꯀꯣꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯗ ꯀꯔꯤꯒꯨꯝꯕ ꯍꯤꯌꯔꯤꯡ ꯑꯦꯗ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯅ ꯁꯤꯈꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔ ꯑꯗꯨꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯗꯥꯏꯇꯁꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯐꯝꯍꯟꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯐꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯇꯤꯀꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯒ ꯂꯣꯏꯅꯅ ꯁꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯅꯦꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯤꯀꯥꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯁꯅꯨ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯤꯀꯥꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
ꯃꯉꯣꯟꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯀꯦꯁ ꯑꯁꯤꯅ ꯅꯪꯒꯤ ꯇꯤꯝ ꯑꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯅꯉꯣꯟꯗ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯀꯧꯕꯗꯤ ꯏꯇꯦꯝ ꯍꯥꯏꯗꯨꯅꯁꯨ ꯀꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯩ ꯄꯨꯗꯨꯅ ꯁꯦꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦꯝꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯇꯤꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯃꯔꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯦꯁ ꯗꯦ ꯑꯣꯐ ꯂꯥꯏꯐ ꯑꯣꯏꯍꯟꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯗ ꯁꯤꯈꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ CCTVꯒꯤ ꯐꯨꯇꯦꯖ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥ ꯌꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯕꯦꯗ ꯑꯍꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯈꯤ ꯎꯕꯦꯗ ꯑꯍꯃꯗ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯔꯤꯇꯥꯌꯔꯗ SP ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯕꯁꯇ ꯑꯉꯥꯡ ꯌꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯈꯤꯕ ꯑꯃꯁꯨꯡ ꯀꯣꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯊꯪ ꯑꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯇꯤꯀꯥꯒꯤ ꯇꯤꯝꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯦꯔꯤꯌꯜ ꯀꯤꯂꯔꯗꯨꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯔꯤꯗꯤ ꯋꯥꯡ ꯄꯥꯎ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯃꯇꯧ ꯀꯔꯝꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯦꯒ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯔꯤꯇꯤꯀꯥꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯔꯤꯇꯤꯀꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ GPS-ꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ GPS ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯁꯨ ꯉꯁꯥꯏꯒꯤ ꯖꯪꯒꯜꯗ ꯂꯩꯔꯝꯕ ꯁ꯭ꯀꯨꯜ ꯕꯁ ꯑꯃꯟꯕ ꯑꯗꯨꯗ ꯐꯖꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯎꯕꯦꯗꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯎꯕꯦꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔꯁꯤ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯕꯦꯗꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯃꯣꯕꯥꯏꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯠꯂꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯦꯅꯥꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯦꯂꯥ ꯒꯥꯔꯤꯗ ꯍꯥꯞꯂꯗꯨꯅ ꯏꯟꯊꯣꯔꯛꯇꯨꯅ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯈꯟꯖꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯎꯕꯦꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯅꯦꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯎꯕꯦꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯑꯉꯥꯡ ꯑꯁꯤ ꯅꯦꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯤꯇꯤꯀꯥꯒꯤ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯤ ꯅꯕꯤꯌꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ IPS ꯔꯤꯇꯤꯀꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯐꯪꯖꯈꯤ ꯃꯗꯨꯁꯨ ꯐꯥꯏꯕꯣꯛꯅꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯔꯤꯌꯜ ꯀꯤꯂꯔ ꯑꯗꯨꯅ ꯐꯥꯗꯨꯅ ꯐꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯅ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝꯅ ꯎꯕꯦꯗꯅ ꯅꯪꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯦꯁ ꯑꯁꯤ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯏꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯦꯔꯤꯌꯜ ꯀꯤꯂꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯖꯦꯜꯗ ꯅꯝꯁꯤꯟꯕꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯁꯦꯔꯤꯌꯜ ꯀꯤꯂꯔꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦꯝ ꯑꯃꯁꯨꯡ ꯎꯕꯦꯗ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅꯁꯨ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯄꯣꯁ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯕꯁꯀꯤ ꯄꯣꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯕꯅ ꯃꯔꯝ ꯑꯣꯏꯔꯛꯇꯨꯅ ꯀꯣꯂꯤꯡ ꯀꯥꯞꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯕ ꯃꯇꯝꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯖꯤꯞ ꯇꯥꯏꯗꯨ ꯒꯥꯔꯤꯗꯨꯒꯤ ꯃꯤꯖꯦꯜ ꯑꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯐꯨꯅꯔꯛꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯅ ꯅꯕꯤꯌꯥꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤ ꯇꯧꯕꯇꯕꯨ ꯅꯕꯤꯌꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯎꯕꯦꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯤ ꯈꯟꯕꯗꯒꯤ ꯁꯦꯝꯁꯨ ꯎꯕꯦꯗꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯒꯥꯔꯤꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯚꯦꯟ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤꯅ ꯇꯥꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯚꯦꯟ ꯑꯗꯨꯗ ꯇꯣꯡꯁꯤꯜꯂꯗꯨꯅ ꯚꯦꯟ ꯑꯗꯨꯒꯤ ꯁꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯥꯔꯠ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯚꯦꯟ ꯑꯗꯨ ꯊꯧꯔꯗꯨꯅ
blue machugi car du kutan tanarami sen namadana koina uba fangli basi somna kanda ritika soma ki IT team du gulunena anga du mamada gi phone to thiraki habidi search to horke habidi makoi gi fellow police officer du gi machan pidu track to horpani asam track to lapo matamuda makoi gi semi gari du ko thinaki amsong gari du thinaba matamuda same so uparitibti gari khangki marigi de makoi gi GPS tracker du pusalktuna yengdu matamnate gari du ben du wedun lerami amasong gari maninga hagatuna yengdu matamda makoi officer du gi machan pidu mapam madura gyan manul tatun leramle masina talibasi plan kodimuk sangasi clear na chen bangaktani haibadi angang kidnap toribado semna kidnap toribani haiduna sena bidamta mahan asum tokhibani matodu urupamatamda semsu yang ngaki topadabu police na mahu phaba targati natai charu khandana mahsu mapam madudagi iloma chugi penadu amuk thordun mapam madragi police tagi natoktu chelakhi matodu urupamatamda somna kanda ritika du yang sawning bahibadu waki haibadi maramdi mahaki fellow officer gi machan pibugi laptarabasi mahana tawu aramde haiduna khalli amasung atop serial killer sing adu sum mahani haiduna khanki margidi sinam tare khone ubafali basi semgi mayam bache bir so semgi manak talakhe maksu mapam mamda lotun leremali amasung mapam madura sikhasu lakhe tasina ba targade makhe mayam makki damuta anticipatory bail lotun lakhibani habidi police mahapu phadana bidamuta hana bail lotun lakhibani margidi wapam kune muksangachi mauna mayam madura netamnami amasung makhe mutebe kawtuna waisana bidamuta harake mato osona makhe mutebe so civil dress selatuna jibigi menalakhe habidi makubona kawbidamuta mayu madura amhana lakhibani mafam madura changlapam matamudra ikang hawdna ibu kawiri bukarigino haiduna hangpam matamudra mafam madura sem lerambagi mawngda urupam matamda sem haribana paside akoigi police force na mahapu thiduna leribani aduga karigidamutuna nakoina mahapu mafam asida thamlibadi haiduna hangki amasong mawki police force da pau pige toba tanjautuda sem ubit ki phone yoraba video do mauna ratika da utki amasong ratika na video do yinubu matamda masigi video asite sachinaba video orangani agi charapini nana asumna togodabu nati haiduna harki mafam mudu taba matamda Sem harakli basi masih angang se ekoi ni nana nute nangi na chana pia topa nabiya duni hadur harake amasong nabiya hingli hadur harake wapam madu tarum matam da somna kanda ritika de wakal nungai de pawgur na takana halaw pawgur hapse ma khangkide mamiti mapi chin tharake aduka sem harakli basi haujek nabiya si hingli bani aduka psycho killer dulma pu phajin na tamli bani hadur harake wapam madu tarum matam da somna kanda ritika de yamna pakar pa habdo oike margidi sem harakli basi ubena masigi phone se paraka kala kala chalapno habdoge location ado ina track tobai aduga mauna phone se poituna kala kala jaga da kyam kuina leibino habsi so ina track tob ngamle aduga mauna mafum sida pung amur mchang dile maramudra nabiya se mafum sida soidana dilangune hadur halake margidi sem harakli basi nenogi mental health ase fit ole habaki salabila se dr alfonso de gidobadabani maramudra ritika da ekoni chalaga narur sira haiduna hapum matamudra ritika na harakli basi Agi chanpido hana kandapi yar maramadra agi chanpi kandapi damuta agi jiverga angang adubu tiba chalagi haidar harake matawsumna ritika so sem na haibu location adura chatke amasong somna kaduna semju Dr. Alfonso gi manakta lakhi amasong aikoi wari langchana che haidar harake matawsumna Dr. Alfonso da maaki patient do thadokraba matungda wari sana se haidar harake maaki patient jangan do sakraba matungda makoi wari sale amasong asum tholtuna makoi kari thongni duna asum lakhe marigli semna Dr. Ledu direct repsi mamata ke matamda sai taram ki mamanda Burma housing colony edu thokeba serial killing edu matangda wari di rakhe amasung mapam madura chendre mi kharagi list sem dra ina thamne haidun harake aduga ina samasum thijen matam madura criminal sikanano habse matuki list dura question dura yawli bani haidun harake marigdi Dr. Ledu list dura yawli ba mi sangado samsum yapam matam madura question dura leram liba mingadure atai kanamtagi mingoramdre maaki maming moidun lerabe matodu uruba matamda maakte yamnang paibdu ikke Matokalam na semna mahagase serial killer ne hapse matokalam na mahal khali bano haiduna maangak to leke masina tabli than sai taram krimo manda serial killing to khibado Dr. Alfonso wedun reme amsung nong na halali basi jo Dr. Alfonso na halpo wedun reme malili Dr. Alfonso na mamata ke wali ke amram di ba ke amsung mobisi ga hobu matamda yegi manga pudun lakhiba angang ado Dr. Alfonso wedun reme Mahal jibising sebu yamna one hatopa yumu masi yamna pamjaki maramadra masi tawdo si mapal ubadagi mapu participant people ni yamna kana phuke tawbatabu mapal tolbi modo mari yaning dabagi mapa man hatuke masosuna mapa gi dead body so mahala maki yummaring da phumkhibani aduga matam kharagi matungda makoi yummadra manam namme khalmadagi mahala dead body du puritula atobu mapam da change tawkhibani amasung mamataki matamda angan lupi macha mari gi saru sanang gi marakta ahal lamagi saru sanang pangli batri mapai charu goyun reme aduga angang halpagi thawakasi mauna lohona matungda torogibani haibati mauna mayum pale aduga machana pamle reme topudo ma kina pse yana koina pusigite maok sikre madu matungda
Mazanapa Navin Mala Yamadun Jan Tawuni Yolke, Togo Nomadi Market Malatoni Eater with Hodomato Matamuda, Moso Yam Kirituna Market Doctor Unabulaki, Amazon, Margasi, Leukemia Nari, blood cancer Nari Hedra, Diagnostoke, Matosuna Market Majanapa Mark Kainer and Kaladra Mark Matayan Sarami Amazon, Wakalian and White and Libet and Jazra Hospital and Angan Pimachaman Lakdana Mangoda, Sanction the General Waisha Paho Pay Mong the Urupum Matamda, among other Tori Mong to the Mau Yam Kitty, Togo. Among the book, Mayam Mada, Maugasi Patapata, Batari Kaladra, among other no Hypomatamuda, Mau no K. Madidi Mauke, Anna Badukia Sobado, among Aduta and Gimatacum, among the Kidap Todana, Maula Sum Todana Mauke, Yumudu Mataka Portuna, among the Boyam Torture Todana Harpa Hoke. Matosuna Mala, among say Harpa Hinavise, some Henapati. Burma Colony do the game among Singati Para Paradra, Mauki Mataka Pork Proctora, some Harpa Hoke. Nobody Maki, Kaduri Tolopomudra, Machana Padana Mark Tolopo Matamuda, Mapadana Machanapana Ukibata, Hedra Mark Solomon K, Tobato Machana Padan de Manunga Kari, but I didn't ching the Rabe. Tobato, normally Alfonso was on Mark Machanapana Benado, Garitom to Tabakchapa Matamuda. Lamida Riticana Mapomudra, security check the Bull Dam with Mongo Tena K. Matosuna, Alfonso so Mahaki Garido, Manning Toktura, Makwetena Batara Hedra, Garido Manning Handra, Mok Togla Lake, as some Togo Lapomatamuda. Makigarido school bus among Mamana Kami, Amazon Mark Contractora, Mazanapani Saita de Horiba to Yangami Amazon Mark, Makigarido Witiki the Wahatoke, Manunga, Angama Yaudo Lebe, Matosuna Angama the Wokoledra Mala, Bataduda, Kakaladna Bata the Hapton Bagimu Mato Somakanda, Mazanapana Vinda Udre Hawaii, Mato to the Gidim upon Toripataba Mark Yam Kirapam of China Habdo K. Marigi Matangi Mitana, TV News the school bus amataki. Nupi Machama Tenere had to Herke Amazon Masibokin Tori Pasana Pasta Tiki Trebani, Mamina, Ubed Ahmed Kawi had to Herke, Ividi, Mount the Yoki Partani, Mariri Wapum the Tarpumatam the Somnakanda, Navindi Yamaka Pabdo K, Mariri Matanga Duda, Alfazo Doctor for Doctora, Nangi the Vatayan Nungaru Pom Lady had to Herke, Kalino had to Hamamamuda, Kaligumanangi born Merosi in the Putaragadi, Nangilena Sipagani had to Herke, Wapum the Tarpumatam the Somnakanda, Alfazo Yang Harawa Habdo K. Mating the Somakana, I quite overfully was saying Nabin so, young Matadaliba, Toms in the Rutamiba Kadu Tangai, Kadu Changpomatamuda, Mapamada in nine child and lambing moment, Urumatam the Mauti and Nake. Amazon Mapomasi, Pura, a keeper give you over me, Amazon, Mala, Mapamada, some Junction Matamuda, E. Gitrop, Top Tarapu, Matina K, Molly and Kalapomatamda, Matak than the Pimacha, Masidin Tadu lambing moment, Urumatamda, Mariam Kiki, Mapamadu Channel Matamuda. Mapol to so much on a part of Triput and Zagacha Manana, Mokwini, Unamumatum the Kana Bahabido K. Marigi Machana Patra Maport of Urumatum the Kirun of Manning Hundred Sepumatum da. Mapamud lady Potana Mataniro Badagi Mark, Mataki Makara to the CK. Marigi Alfonso Curriculum Mark Machana Passe, accident the city when Hataragade Mapam Mazida Police Lakani Amazon. Marki Yum Matak the lady Bakasing Matan to Sweden and conquer and have the Kamatagi. Machana Padu Mapamuda, Mamatakimatum the Mahana Hatkiba and Vimasa Tukumda. Piro Yeselaga Mapo Pumjan K. Marigi the Alfazo Suyana saw by Bedo K. Madam de Curriculum Duda, Ritikana Mufum with the chicken dom the Batara de Mark Machana Pala, Todo Udum with an Amazon Marki Castle Chantura Young with them had no can K. Madam with a Marki Machana piece of K. Tortuna, Mal Laman Kungi had a lep K. Numida Meladuda Malaki Amazon, Marki Machana P. Makada labor do Mala, Sanapodam Ulaga, Mapam Drigi, poor the Kinda Progan Kibani had her K. Matosuna Alpazo so lying below the Matunda Mahala, Ritikaki Machana P to book in the Tokyo Amazon calm with the tones in the Tam K. Aduga Maki Machana Pichabo, Mana Yamna, all of the hot Gaidra Kanki, Togudabo. Rubin Heribanga to Maki Manatala Pumatamuda, Ma Wakanam Kanki. Matosuna, Jelagitula Pumatamuda, Upet Pucho, Mana, Brain was Todra, Market of the double tone Gaidra, Marco Koki Amazon, Sonakan Ubecho, Ritikada Manikunim Belina, Alfonso Herco Wapunkumak Mount Luni Yaki. Matosuna Serekilarsi, Ubed Amazon, Ruben who in a bit of the mountains in K. Amazon. Masi may am singing a union one hypertarago, none of Matokram, Propto Ripon Hydra Mala, Sam the Harapomatamuda, Sonakandra, Cinema the Equal overfully but say, Ritikam to Javier so jungle to the Market Machana Peter, some Tidu Lapomatamuda, Market Masana Peter, Koda, Lep no Happy Table Funky Day. Javier had been a party, Market Table in a Tokutuna, Matasa by him and Badaki, Kutop Chinela Mahaladuna. Cooking show Cameron Tokivili, Maramudra Mahal Cameron of Sisine, Mataki Magna, Maki, Drone Putultuna, Mapamadra Thagatchari, Nabili Pamado, some Tiva Matamadra, Mapamaduda, Tanela Malambu Mongama, Tanel the Hadutuna Chapamaduda, Mapamaduda,
Nabia lerambagi mawngda uraba matamda makhoi yamna harauzaki amasung Nabia bu khanke somna kandana kari proof legi haiduna Alfazo na mawngda harigai tamingnada Samda message am laki amasung Nabia kalle haiduna harakhe Margari Alfazo na halaglibase masi mayamsi tawduna so nangna kari proof leiduna aibu jela thajamba ngamdribro haibade serial killerge DNA report aduga agi DNA ka chanasu chanadana haiduna harakpa matamadura momataki matamda Sam na lotun lelingi matamadura mawna sekhada haraglibase Akuna test camera tawi DNA camera match down the honaki adubo yamna exception oibana pam yawri kananu haiduna harpu matamda Alfazo ne haiduna harke maduka tawri haiduna harpu matamda mawna haraglibase Dr. Alfazo habise leukemia narudra mahak bone marrow change tokrabani maramadra donor adugi DNA ni mangonda yawtrapise mahak edo pura change tokrabani adu akoina thenakhiba sample adi mahak skin tissue nadragana mahak masamdagi phangba DNA sample ne mawna akoina pirakhibadi somnadagi ini maramadra Either the Yolipa DNA the Loina Hungabalina, matching to Wungam Haidun Harke. Mutosum Sumala, Dr. Alfazo say, criminally have a company company. Mother the same Somakanda, Dr. Alfazo the Haribase, Namu criminal habagi proved to habitatagati Sumatagi, some Katana proved to we are going to Haidun Harke. Motosum Alfazo sent from later Kamadi Makwani, Garimanum and the Puna Horoke, Asomusum Pundra Pumotomaduda, Garidu, excellent hockey, Togabo, same this said Bell Paratuna Garidu Toropanina. Mauti Karimunum da Maglay, Tobu Alfazo the Gadi by Tukula, Mafumatru Yedina Mak, Toy Mang Mahibudo, Amazon Soma Kandana, same Garido Matamaka, Doctor Dereme, Motosana, same the Hingawi Amazon, Dr. Alfazo the Shike, Masik Makata was in the coin over from the Pase, Ridiculous Mark in the Padu and General Massage and Dukulina, Yam Haroti and the Deremi Amazon, Mapadugi, put plugging the channel to Amhoroke. Margadi Matangichin the Queen of Buffalo Vase, Ridicaso, Market Shopria to the Korga, Nangasi, Nangi family of the Hanjanabanina. Ta anigi suti panabani aduga suti adu hek loipaga nawar case sinarabani haidun harake anobu case ne padana yunchen haidun hare motor ritikana make forensic expert se same one PV haiduna recommend trome aduga same dikata dilegi haiduna hapu matamadura mauti inquiry tawri haidun harake inquiry tawu matamadura Dr. Alfonso se serial killer ne hapsi karigumana khambata rakadi masi wafam se karigidamta police doctor bana haiduna hapu matamadura same na hajaladuna harake Mon Garidu Tonapu Matamadu Kata in a Mahogase, Serakil and Hepsi Kangi Hadun Harake. Alugalambida Sumusulapu Matum the Ibani Kandara Patagi, Garidu control them the accident okre aduga, Mount Still Bell Palam the Pagi, Ma Garidu by Doctor Secret Adabu ID over Hadun Harake. Togudu Makata was in the coin over Fanipase. Accident to Semna Namda to 1 minute aduga, Garidu accident home the Matamudu the Mana Alfazogi said Bella the Lofoke. Masan Talibadi Mana Alfazo Halagi Matagum, accident state one keep the habits in the Aquina Kamungamle. Motors on the movie solution key to go movie solution upon Matum in Tandaning Wapam Day. Adugamam coming Pirakumatum the Ayuang say Hanagamana the having Madam say. Crime tell you what you can with Tarakati, Kara serious when you better cut away, Maramadra. What is the assumed the Jabani? Karigumbo explanation as a possible with Tarakati. Come in like share Tobiramo. Thagatchari.